Citizenship Amendment Bill gi mayok ta mahiroi lop taru komati kaithel phambi sing na kwairaman kaithel da iho hau kre police na smoke bomb season na tan khai bi da mioi mari asopan nang kre Northeast Students Organization Nesona Citizenship Amendment Bill gi mayok ta awang nong pokilam dam sing da heng ase Black Day hai na observe tawani hai ni Manipur People Bill 2018 sana hanapa Manipur Langang Center da takselewa sita handakti President ayaba pirakani hai biga chawba thajaba lai haina BJP Manipur Pradesh ki maikai dagi phongdorokni Citizenship Amendment Bill di matang da state Langang sana serious oide Manipur People Bill 2018 na Citizenship Amendment Bill bu tingba gamloi haina Janata Dal United Manipur State Unit da phongdorokni Amasung Citizenship Amendment Bill 2019 asi unsecular oiba bill amani haina among kokna phongdokre MMWO na bill asiki copy sing mai thadokna yaning deba phongdokre Mayam khurumjari dom ni embiri bas impact news ni ke thoksom hauji pungsa sipawi maro pau sing miam da bijari Citizenship Amendment Bill gi mayokta mahiri lop taruk amadi kaithel phambi sina khwairaman kaithel la yo hawkre police na yo hawba sing smoke bomb sina tan khai beda mahiroi ani amdi popam phambi ani asokpan nangkre Lok Sabha da pass tok bill asik mayokta ngasidegi hawtana mahiroi lop MSO MSF Desham KSA suk amadi AMS ngasidegi khongsang sangsilakani haina ngarang lauthok raba matung ngasi nungthil pung ani rom tarak pateki kaithel ima singa loinana yo adu horokhibani Khongsang loi singna kwairaman kaithel dagi horaktuna se ministry baglo tamna bill ga mayok to khalau kaya laudna laki masing yamla ba Imphal West police personnel singna M sector mapada thatki tungda kaithel la mohalak laba matungda kaithel phambi kaya nauna yokslaktuna iho adu hena saukhalaki mahiroi singna bill gi coffee singso overbridge makhada mai thaduna BJP lainga ka mayok to khalau kaya lauke irang adu hena kanselakpatagi Imphal West ki district magistrate laglaba matungda smoke bomb sajana duna tan khai ki irang adu marmora kwairaman kaithel ngahaki oina kaiki tungda police na irang ada laksan ba ngamki ngasigi ho atu da soklaba mioi sing adu rims ki casualty da laikanari ngasigi khongsang adu da mari lainana amsu ki president Manjit Sarang them na paumi sing da hai India lainga na North East ki miambo karisu laitana khan gi thabak asi khudak da lek khadabani velasi parliament ki handok treba phawba Manipur gi miam na North East ki atai state sing punlaga khongsang kaya sangsan khigani tangai fadragati North East ki state sing India da ki thokhai ta na khongsang phawba sangsan kani hai ki Mizoram amadi Nagaland ki sarkar na makau pong na sisi meme bill ki mat lep ngamlaga Manipur ki BCP government na sina center ki yaka yenga kan da thabak ma phawba makau pong nang hangjap ngamdaba Manipuri political parties na political mileage law na ba makoi ki khudong chaba ki damakta amaga hun leibong ki patam natre masi ai khoi ki mi am kap to kan da apun Manipuri khunai ma khoi lemin na matam yawi habsi thamdangi makata na ong no bo ki miang go loina na khoi makata khoi jasti ki Tangai Fadrabadi ang boki miyam na ikoi India adagi to hai na tazarage ikoi ning tamba ikoi ki awang no boki miyam o ijrage hairak lo heningai leite Northeast Students Organization Nesona Citizenship Amendment Bill gi mayokta awang no pokilam dam singda hayeng se Black Day hain observe jawani hairi hayeng ino bida sida mahiroi lop mayam gi apun balup asina awang no poklam dam singi mapam kaya da amuba masu gi firal singkat kadawri Black Day ase Tripura da police na khongsang loi singda nongmi na kaftana sohan khipa asok pasingpu pugadaba ambulance satpa tingkiba hospital da asokpa yengsen basalaba naso gi mihut singda atingba piba amadi ngasi Manipuri khongsang da mioi mari son khiba ki mayoktani hairi Manipur da khundari ba yelhomi koding ba ngak thok na ba pass to kipa Manipur People Bill 2018 sana hanna ba Manipur lai ngak na center da taksele ba sida andakti president ayaba pirakani haiga so batha zabalai haina BJP Manipur Pradesh ki maikai digi phongtorkli loina Lok Sabha na pass to kipa Citizenship Amendment Bill amasung Manipur legislative assembly da pass to kipa Manipur People Bill 2018 ani asi amaga supersede taunati haina so phongtorkli kansipur da laiba BJP Manipur Pradesh ki office da paumi singa una da party as spokesperson CS Bizoi na phongtorakpada Manipur Assam apadi North East ki atopa state singda miyam na horok lebi rang asina maram warga Manipur People Bill 2018 asi sana hanbada asoba mating oigani loina na Citizenship Amendment Bill na North East State la liba inner line parliament system sanaba
Sanaba state sing haibadi Mizoram, Arunachal Pradesh, and Nagaland, Akaiba Matapibangam Loy, Loina Manipuri sing Lam the Subilasina, home, but Lakan Bangam Loy, Hina Fontoraki, Bilasina Maram Orga Tampak Lam the Su. Akaiba mata laktana ba minister ba di cabinet minister suna center da Manipur people bill sanana ba ayaba pirang na ba kana honari haina fondoraki Citizen Amendment Bill gisi 1971 dagi 2014 bogda India da lairaba Pakistan Afghanistan amadi Bangladesh da lairiba religious minority mayam si theocratic state dina makoina persecute tarakpada changjabam leitadna India da lakiba singdu Sahi Taruk Helaba Singdo Citizenship Pigini Habani Manipur People's Protection Bill Siga Citizen Amendment Bill 2019 Siga Karigum Amata Amana Ama Supersit Tonobaya Pum Karim Telete Kanaguma Political Party Maruna Congress Sandoi Singse Yamna Aranba Propaganda Citizen Amendment Bill Gisi 19 Nakala Marobda se Minister Nanthona Birena Lusing Balang Asana Citizenship Amendment Bill Sigi Matang da serious Oide Manipur People Bill 2018 Citizenship Amendment Bill Chingbangam Loy Haina Zanta Dal United Manipur State Unit ke President Hankal Pau title na tamdakli New second Laiba Zanta Dal United Manipur State Unit Office Pau Misinga Unabada Hankal Pau na Haiki Bada Lok Sabha pass theOkraba Citizenship Amendment Bill Lasina Baraborga State Sida Ladiba Apik Papurup Sing Asi Mankibi Akiba Sauran Lady ZDU gi oina Citizenship Amendment Bill ase horok patiki pass to yaroi haidona leptona lagni Raya Sabha da bill ase puthorak pada party ase MP singna bill ase pass tawdana bapot piroi haina Hankal Pau na phongdoki Nakalam da state ase oiba su kayada hosik leriba MLA singna mating thokna wafam amata thamduna Kanakiba wafam laitabana political party karana Citizenship Amendment Bill asigi matangda special assembly session nama kaunaba Jivan Toriba asigi kanafam leiroi Hankal Fauna High Citizenship Amendment Bill asigi oirakpayaba Akiba Singi matangda housing state asida lusing basi minister gi mieng Singsinaba ZDU na kaya konaki adabu tabidana lake ngasidi bill asig mayokta mahiroi lob civil society organization kaya irang horak laba matam sida lainga kasana kari pakat paparok libano anaba ma laktringaida matam sana laing hawna yamna sathi balaina or basu matam sana ngak thop ngame ngasidi narak laba matam sida state government asina Delhi da chalaga bill asina Manipur sokhandana ba konagani haibagi kari wan thok leiri Lok Sabha na pass to kipa bill lama state se minister na bill adu state asida sana haloi haibasi se minister se constitution gi matak talibra kari tamang state se minister na bill asigi matangda alert payhog da bano BJP na lusing balanga kasigi matik saba political advisor laitrabara state se miya bu kari su khangdabagi mongda hojik lari balanga na treat tawba sum oiroi haina Hankal Pau na section 1 thamlakli Paglang su ning thogi na kong ni hairi sin ara amada lo all machinery lebani aduwai du da karigi sensitive oi bidri no thok khrab matung da karigi subaina mayam pakar hallaga student mayam na strike torap matam da CSO mayam na Manipur irang la kari habigi warning torap matam da sum numit kaya no tha kaya no tangdu leita dina tumba chaba phangdaba ngang narab matung da odaba jadi haiduna pressure duna Delhi da in khallaga okay hari chatbi sunu chatpata habani chatlo haina thagal libani chatlu bakanda kanarak tabot adune ba khoina mangjaga dawri se adu Ning Madugi nature do. Tobinu, Kanamada Pang Malate. Hajiki passed over Karabak bill say, amendment amendment father. I don't think so. Lok Sabha da Citizenship Amendment Bill passed the Kibiki Mayokta left political parties in Apex body left coordination committee Manipur na Sintan Wakan from Fang Tokre CPI CPIM RSPM some forward block it home missing na Sarukiatana Irawat Bavan the Labor CPI Lois on the Pang Toki Patorap Aduki Manung Sana Miyango Bakongset of Susatki Nasigi Mihamadu da Saruyaki Basina Bill Lasuna Ek on Torpomatamda Awang Nongpo station the Labor Yellow missing in Butsel Payabi Akiba Sing Amadi Bill Lasuna State Sing Asigi Tunglam Sata or a Kataban Nunang Basing Fong Citizenship Amendment Bill 2019 as a unsecular oiba bill ni haina all Manipur Muslim Organizations Coordinating Committee na Fongtokre. Ngasi nungtil hata dalaiba amukoki office da pangtok pa pawit mi pamamada lobas spokesperson MD Rez Ahmad na hai bill as a Lok Sabha na pass tokiba as a mainland India na Northeast pu Mito mayamgi dumping ground oina khanbani yellow proof singi darkar leiba masak sing phau suna phangdriba madi India dagi lakpa internal migrant sing phau sadhan khinaba ILP ho hori baser kasida mitop singda citizenship pi bahai pasi miam na yapam thokti
mainland India na minung siyam na poklagati kaidobagi asoba state singda lahenna bohona dribano haina mahangna hangke se minister na serola mada phongdok ki wafam palatuna mahangna makhata na parliament na fast toraba bill amabu state amada kadai phawba sana handaba yagadoribano haina hangke Miamna bill asik mayok to sang silapa khongsang khudimag amakok na sagot kani haradana bill asik mayok to sang silaba common platform da saruk yaning baki apam basu phongdokhi Hindu haiba amadi Christian haiba Buddhist haiba Jain haiba Parsi haiba ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯂꯩꯖꯗꯦ indigenous ꯍꯥꯏꯕꯁꯦ indigenous ꯅꯤ indigenous ꯅꯠꯇꯕ ꯀꯥꯡꯕꯨꯁꯤꯡ whether they are coming from Rohingya, they are coming from Bangladesh, they are coming from Afghanistan, they are coming from Pakistan, wherever makhoi hek lakliba makhoi khudikmak aikhoina yaba ngamloi Muslim oiba yai, Christian oiba yai, Hindu oiba yai hairiba bill ase yamna unsecular oiba bill ni Manipur Muslim Welfare Organization MMWO na Citizenship Amendment Bill 2016 bu haksin na yaning de bapong tok pakaloi na bill sige copy sing mai thadok na mangkan kre hata dalai balu basige office ta ngasi pangtok pa paw mi phama dalu basige president Phundrei Mayum Abdullah na Citizenship Amendment Bill si awang no poki oina di atuke matik kodong tin nga bill amani hairedona bill si landam asom da kundari ba phurup kaya mutana basilak palalong amani haina phongtok kre mahana makhata na hai bill sina asam ge NRC na citizenship tiki kaktalaba mioi lak ni pu henba bu citizenship pina ba khondari MMWO na bill asik mayokta sap sana lebli amadi political parties sing su amaga amaga thangjin natuna politicize tawbi mahutta bill asik mayokta punna lebi na basangi haina mahang na makata ke tungda lobasina wathok oiriba bill asik copy kaya lobasiga office mamang da mai thadok na manghan ke Manipur gi political party singnasu asigi bill asigi matangda political game blame tawnabagi mahutta masio punna hadi akhoi gi yellow proof kanjanaba akhoi shaktam kanjanaba akhoi kankhul mutkinrabai damakta thabuk tawminaban changi masida raiti tawbidana su appeal tawjari parliament pass tawkhraba wafam ado hadi state na kadai phoba thimangam doino state assembly na Citizenship Amendment Bill 2016 की कॉपी सिंग असिन नंबोल दा लेबा एल सानोय कॉलेज की महिरो सिंग मै थादन यानिंग दा फोंग तोखरे बिल कॉपी मै थाबा तो दा महिरो सिंग बीजेपी लेगा के मायक तो खलाव कया सु लाउखी सरकार ना कोइ दा असिन को पाउगा मामा Narang pangthokiba cabinet mifamda citizenship amendment bill gi matangda lainga ki oiba sabsaba firep laukthok pangam khidaba laibak thibani bill asigi matangda numit mangani gi phawbi manungda Raya Sabha MP KSS Babanand gi firep laukthok trabadi social boycott torogani haina Socialist Students Union of Manipur SSUM na phongdorli mairelo basigi kaisam patalaiba loisang da pangthok pawbi singa unabada union asigi president S Yaimana Cabinet mifam aduna bill ase yaning di haiba wafam amata phawba thamkidaba laibak thibani marebak amadi miya bu nungsiba sadana politics tawriba lusingba sing pham thadok piro bill ase matang da athuba matamda assembly session pangthok tana bill ase matang da lainga ki oiba chap saba phirep lokthok pinaba bahangna lainga ki pungning singsilakli Iramdam ase maikhum uppa maraibak nungsiba saba Luchingba kayana masing yamal padagi aikogi iramda masi aduki matik awaba mayok nare hairiba luchingba sabasing asi luchingba saba tokpiro leibak ki damakta khallaga thawai hakchang yauna thabak tawbiro Manipur miyam gi awaba atuba matamda kon biro loinena Manipur citizenship amendment bill sigi matangda Manipur laingakna atuba matam gi manungda akanaba session kauduna resolution asigi matang da tangdang ba warep ama logadabani Lok Sabha na pass tawkiba citizenship amendment bill pass tawkiba mayok te yaning da bapong tolodana kaksing khunauda wakani pham sa thakre wakani pham ado joint committee against citizenship amendment bill 2016 kaksing khunau umathel thongam na sindra kaksing khunau kaithel la sa thakibani wakani pham loi singna center amasung state laigang la lamda masigi yellow mi singbu mantana ba khonai haibana singbu khalau kaya lauke committee adagi member ama oriba M Suresna bill asina mairik pidigi maisau pi tholok payai haibasi BJP ki laingang na kauda ba fai bill asiki mayok te Manipur ki miyam amadi lup singna sangsilak pa khongsang singda committee asina sawat kani haina phongdoraki
Citizenship Amendment Bill ki matang da langak pasingi masagi oiba sabsaba political will lama lairaga thabak topiyo haina akom lop ki sero laman hairi bill se mainland India na north east pu muthana bohana bani loina lamda masi political parties sing su thamoi seng na thabak toga bani makhata na lop asina miyam ga loina bill se mayok ta khongsang kya sangsin ki kani hairi Citizenship Amendment Bill 2016 Manipur da sana bayaroi India langa na north east ki miyabu Nasung Devi Monda Satarali Bathong si Manipur Pian na tumina kak like top haina all Manipur Muslim Development Committee na so sero lamada directly amaromda Citizen Amendment Bill passed to kibasina lamda masigi miyam da autonomy tan bagi warep law na ba sapu uma piri haina itno Heritage Council na phongtorokli lobasin thadok sero lamagi batungna pass to kiba bill asigi mayokta leptuna tunglam sat ki dabak lebhautrapati yellow missingi kongul lamda masitik mutki kani directly lenga kya khana ba Taurang amana maram oraga kwairaman kaithal ya koibda street vendor phamhandabagi mayokta street vendor phambisingna irang haukhre ngasigi khongsang ngasiga mari laina khongsang sangsilibi singna phongdorakpada kwairaman kaithal koibda street vendor phambisingna kaithal silhalli hariba seran mani masimaroina license paiduna kaithal phambi kayana lambi da thoraktana pot yonbadagi lambi assistant mani maram masina lengang na hiram masida ming sangduna street vendor singbu makhata na phamba yahan bio haike Tolop saba chenjau pai ba maju macha chemam bhai noma gi chara tan bai jo ai gi sa chem akhoi na wajara ba jo ai gi sa de ai gi chumai na wai ning de theng ba mi lai tra ba pung manga makhai taruk tabu poyology bu akhoi bulam chalu da ba mi ro mapan da chen chong da na lai ra ga jo khoi se adu ke mati ka khoi cheng na chum na cha cha ba mi ne mi lai ring ai da poyon dra ga theng kan da kana na po lai bi ga doino Manipur secretary ga lainga ki makada leba employees singa yana ki wapam sing thabak to ontorok tabana laleba January 13 sum 13 Manipur Secretariat Services Association mass casual launa ba warep laure amasung laleba January kolum do dike seize work strike ki khongsang su haurakani haina association asigi zero lamana hairagli haukiba sahi tare longi mamang da Indian Army na phakra ka mihathi na hatpi khraba gurumayum Jitesur Tangzam Satish Thongausam Prem RK Ranel amasung Fizam Naubi Mihaki Asuba Wail Panghalu Haina Miyamna Kongsang Leptana Sangsili Laikiraba Mio Mangagi CSM Sung Lamda Masiki Lupkayana Sangsileba Kongsang Asiki Saruka Moina Ngasisu Enfaliski Manung Sanba Kaira Wangkemda Miyana Wakan Ifam the protest Toki Wakan Ifam Masiki Matanga Wangaladra Committee on Human Rights Ki Chairman Fulindro Koncham na Pongdoki Bada Mio Bigi Hak Kongau Nariba Afaspaki Marumda Indian Army na Mingsat Karkidaba North East State Singdabar Waina Manipur da Aron Mamihan Mipun Kaya Sahi Lisang Seta Sataduna Lakli Aron Mamihan Asigi Manungda Gurumayum Zitesur Tangsam Satish Thongausam Prem RK Ranel Amasung Pizam Naubibu Indian Army ki 3 Corps Intelligence and Surveillance Unit CISU na Fakra Kamihati na Hatkre Habasimiam na Kang Bahorkle Wahom Asimag Infala Leba CISU gi Lieutenant Colonel Gib Thakta Leba Army Officer Mana Manipur High Court Pisan Kiba Affidavit Amadagi Mayek Sing Palibadi Abromda Indian Army na Sai Lisang Sin Alamda Masik Mio Kaya Hatpa Mapam Kangan the Bakaya Su Yakrabani Adubu Masi Pauba Mari Lainaba Mara Leba Army Personnel Amata Serak People Latre Marali Matung in a Serak Pidriba Pauba Masung Miobi Hak Kongau Nariba Afas Pabo Manipur Lotok Kadavani Hyper Philip Home Latana Kongzang Kaya Sangsin Kikani Haiki Wakari Famasida Lamda Masik Tongan Look Kaya Lusing basing saruk yadra Indian Army na Manipur satakipa miot minagi matang da wangang naki awang ko da satari ba dum nan army sing aron ta mihar amadi makoi reward phangna na ba makoi gallantry reward phangna na ba makhal makha kya ge tu ba aron ba myam sing ase openly makoi martu ki su expose ba phongdor ba affidavit myam puthor bani na mase government of Manipur amadi government of India na su mase yamna lumna lobog loina na anu mihapda senate ba dum crime do senate ba security partner sing do madu matik sab dandi piga da bani habsi masi ekoi yam ultimatum we ba dum ba demand mani masi loina na ekoi khongjung si mathang thang chungjing jarak pani University Grants Commission UGC Regulation 2018 Hana Sandok Trapati Government College Singe Regular Principal Sing Lona Balangan Kondarag Lebasi Handok Pi Haina Federation of Government College Teachers Association Pegok Tagisero Laman Harakli Recruitment Process Torokli Basi UGC ki guideline Wang Madani Haratuna Hidamasaki Matanda Langasik Education Minister of the MPSC Dasu Mangzau Nana Serol Tatana Kangan Balakre Haina Suserol Sina Maka Tarakli
Lakadoriba January Taramari Sida Puntarak Suba Drivers Day Thorum Pangtokari, Nomeda Sida driver Kuding Magna steering Pyroi Haina All Manipur Road Transport Drivers and Motor Workers Union Maikadi Tapli. MC Avenue Daliba All Manipur Road Transport Drivers and Motor Workers Union Office of Missing Unabada, Union Asika General Secretary Maimum Anil Hakibada. Drivers Day Ginamit Asida Maribak Mazati Gitabag Tumpam Sapam Kangana Nongzu Nungsati Dana Tawai Kubak Haptana Matau Toba the Lake Driver Sani Yakanito Mapamda Haikalaka Tamrikai Komnabaki Toromama Singmain on the Labor ISPT the Pantokane Toramasi the Lake Drivers Singing Manungi Musina Barton Toba Todabati Dana Mapung Palasaf Yabu Loinana the Medasida Lana Sangsan Organization Amatana Ban Block at Tobigano Drivers Singi Yamnamaro even with Asibu Driver Union Association Amata Numit Asibu Harau Kumagi Monda is a Lila Tautan Pangtok Topic and Hina Maimum Anina Apil Torli Panbayabadi Kumzal Simasa Matpudraki January Taramarita Koirangai all airfielder driver listing the scene causing Oidana Lamda Masida driver Sing Kunayas and Yamna Hantabami and Yanglak Pamadi or Panabik Hong Kaya Sangsilapa Pen of Hongtokanamiang Oiba Kongzang and Masangsin Kibanamit Adabu Ningsing Dona drivers take it Toramasi January Taramari say he could go in a Pangtokana Lakpani. Like the drivers, Sunny Yankani Twiggy from the Hekalaka Tum, Numisida, Banaching by strike, General Strike, sing but Obiganu, Hainesu Apil Tozeri, Drivers Day, Marilena, Hekalaka Tambasida, as was in Masam sing the Suto lady. I don't want to da Kogi, like the drivers singing from the Hekalaka Tambasida, Kogi Haro Kumai, Shaina Singba, Lilana Singba, Lumba Toba. Masisu Tobidaba, Mediagit Hong da Apil Tozeri. 14 January Numisida, Seda Lambista, Lady Babas Kangde, a quick truck Kangde, Lady Puna Maxi Loinamak, Lepiraga, Lake Driver, Sunny Yankani Twiggy from the Equagal Lake Tambasida, Puna Magna, Sinta Lepiraga, Yawin and Naman Nixing. Konsum Kuladhasana Iba, Ningsing Wari, Kontong, Wangwada, Masung Empor, Kainana Iba, Siding Lyric, Hansunaha, Hainamington Balaric, Aniosi, Nasi, Manipur Site, Prisaka Auditorium, the form with Taramama, Bangtok Rehaina, Konsum Publication is a Rolaman Hartley. Lyric Pomki Taramada, Parisaki, President Professor Kangsam, Ibohola Madinarol Site, Premi, Samiti, Hanagi President, Dr. Polem, Navasandra Yauna, Tongan Tongan Bioikan, Saruyaki, Haina, Serolsena, Maka Tarakli. Matang size the break Malosege, Black Matunda, Numinipan in Sumna Satakataba, National Youth Days and Week Torom, Bishop District, Deputy Commissioner Pawan Yadap, Nahodoki Power, and the Manipur Sumani, Tongan by Pau Sing, Pudan Laksake, Impact News Pumi, Tadon Review. Mayam Mukataram, no celebrating Makada Pau, Mayam the Pizzery. Numinipan in Sumna Satakataba, National Youth Days and Week Torom, Bishop District Key. Deputy Commissioner Pawan Yadav Nahudokre, Nehru Yuv Kendra Sangathan Program Gipanung Ministry of Youth Affairs and Sports, Government of India, the District Administration, Bisupur Kisantang Makada, Double Youth Development Association, Sindana Swami Vivekananda Gimapokumon, Marilena Thomas Pangtopani, Nasikaramata Marilena, Nahasingoiba, Cycle Rally, and Susatki. Kanglaipa Communist Party People's World Group na Catholic Educational Society Manipuri Makada Labor Mission School Singi Matakta Ting Batangre Aina Tinkrabal Alholo Pasina Tador Pasero Lam Matung Inha Mission School Singa Say Tasiki Lali Batang Tara Mangatiki Ating Batamle Makoi Makoina Lady School Singado Atian Matamda Tadoktora Sakika Dabani Karigumbating Wasik Mayok Ngakalabadi Akan Matabak Torom Kiasa Tarakani Hirekli. State Asik Labs and Guy or about Euro Sem the Lady Central Agricultural University CAU was in a Manipurgi Manipurda Matanga Sunaba Lau Patap Amagidamakta Yamna Sabu Maroi Batodang Lori Haina, Manipur Legislative Assembly Speaker Yumnam Kamsana Fongdorli, Nasitiki Hotana Tasiki Tarahundoi Pauba, the Midhumni Suna. Agri-Fairness for Attracting Youth to Agriculture Habitimda CAU Nasindra University SG Officer Satagadaba Silver Jubilee CAU Regional Agri-Fair 2018-19 Hotopi Tramda Sib Gaski Warol Piradana Kamsana Makatan High University Asina State as the Satok Hena Marang Kaina Patona Paikali Batabak Torom Singa say Yamna Tagani Masida State as the Lady Kodimana Mapungoina Lomi Singna Hena Tawa Yausin Matangai Fadabalay Masina State as the Matangasunaba Nobama Makalgi Low Pata Maipana Paikat Pabadi Satok Hena Putopada Sobating Oilagani Hike Taramada
CAU की Vice Chancellor Professor M. Premjan haikibda CAU asi haukiba sahi lisam sapan marputra humdoida establish tawkibani CAU asi University amoina laibagi mathakta education yauna lawu singu bagi mathangda amadi tongan mahirang kayada lawba yaba thodang kaya lawdana lakli numid humni sunan satakata regional agri fair sita tongan agricultural products sing lawu singu pada sangba darkar laiba engine amasung machine sing yonba Manipur amasung mapan gi pon stall yankai ni thoi romna saruk yari. Central Agriculture University plays an important role in modernization of farm sector in our country. As we all know, food is the most important requirement for human society. There is always need for production of adequate quantity of food items in our society. Today's function, when I raise this case, I just simply ask to Dr. Premji that scientists, agricultural scientists, and all research holders, they need to come frequent visit farmers so that the important things of the agricultural production may be known by the farmers. And lastly, my humble appeal is the agri-students, after finishing their study, this is not time for seeking their job. If they come forward to the farm, for farming, then the nation will get benefit for increasing production of agri. That's all. Thank you very much. Ministry of Youth Affairs and Sport Government of India ki makhada NSS amadi NOI KS na National Youth Parliament Festival 2019 laleba February kolomdoi basung kunmari da New Delhi da pangtholagani haina Nehru Yuva Kendra Sangathan NYKS ki serolaman hairi saru yaningba nahasingna NSS Manipur University natraga State Director NYKS Manipur DC Office Complex Lampel Part Imphal ki khanglaba yakane haina serolasina makhatari Laleb January kuntarukta bangto kadar balaibak asi Republic Day ki mangoi na lokhatpa security ka sakhin tharang saraka boina nga se ayog Imphal West Commando ki bazar unit na Masjid Rota chiba hum ki tabok sa thakre ayog pung taret ka minini fu munga ta ginipan makai phawa sa thakiba operation atu ki manungda mapamat ta leira mabiyoi sa hum tarahum doi verification sa thaki makoi sing atu ki manungda masaga saktak se ama phawa yaram da bamiyoi kunmari phakatana makata verification ki damak city police station da sinaki Myanmar ki Sagangda Sathari Banamini go business summita Manipur go na Solagi Chairman Narengum Samarjina Losing Mami Tarapani na Saba Kangbo Manasarugyari ngasi ki summit hotopa ki tharamata da Sagangi se minister yaw na Myanmar ki business tariba company kaya ki Bihut Singh Sarugyaki summit aduda Samarjina Myanmar legang na permit pibirabadi leibak aduda factory kaya linkat pa madi project kaya paikatuna leibak ani income henkat han bayagani hebo apam thamki Zeliarong People's Convention ZPC movement haudo lambada natana Zeliarong Baudi Assam Manipur and Nagaland ki president oiramba Ningtan Pau Kamaina laikidabada Zeliarong Baudi Assam Manipur and Nagaland Zeliarong Youth Front Assam Manipur and Nagaland amasung Zeliarong Stance Union and Awawa Phongdorokli Lakadariba Taratresuba Lok Sabha election ki outer Manipur parliamentary constituency da candidate oina bhonariba ke jam samasung Singtam Women Development Association Manipur ani barakta yana serola mangasi sign tawnakre yana serol kuyek pinapki tharmadu Singtam Women Development Association ki president and conjesori bani association asagi executive member sing yauna songai prawda leba ke jams ki mayum da pangthokhi tharmadu da and conjesori na ke jams na ticket phangba political party amadi ki mikhal thengnabada association asagi thomi khuding magna sagat kani haina phongdokhi 33/11 kV na konba mafam sina transformer nong hak kadaba laibina 33/11 kV kumalam park south station 33/11 kV kangla south station amadi 33/11 kV Imphal power house ka sampat sub station konba mafam sina tha sig tarahum do ayu pung ni panai nong til pung ahum phawba maimut kari hana Manipur State Power Company Limited na thadrok serol amada khanghalakli hauzik ngasi no magi sanam gi pawda kunthra manga suba men's state level polo tournament korai polo club Kripsa Norem Thong Mani Samaro Polo Club Mai Pakre ngasi Malemda Sagol Kangsai bu masak taki balam na masya ahanba Sagol Kangsai sanaki ba mafam amo ori ba mapal Kangsai bung sanaki ba tournament asya ahanba match ta Korai Polo Club na singkai hunba Polo Club team B bu panjal mapan ahumda ani suba match ta na Kripsa Norem Thong na thami yut Polo Club team B bu panjal ahum amada bai thiba piki ba galone na ahum suba match ta Samaro Polo Club na KNMM Riding School Team C Sijamai bu panjal tar ahum da bai thiba All Manipur
All Manipur Polo Association ni makada sathariba polo tournament sa Manipur ki tongan from city ke lakop polo team kuntarung na tournament sa saru yari knockout basis sa sathariba polo tournament sa ki hayeng match later way. Mga Super Students Olympic National Games Sport Football Championship ngasi tiki pangthok bahokre Students Olympic Association of India being makada Manipur Students Olympic Association asindana ngasi tiki komalapa manasa dinda pangthok bahokipा Students Olympic National Games Sport Football gi hoktopi da samatharam aduda MSOA gi chairman NK Preso Simare social worker mani MSOA gi working president and Santos amadi RIMS ki deputy director Kaikam Daungel galoinana Association asigi masak ngaraba miyoy kaya na saruyaki sataraliba Students Olympic National Games Sport Football Championship asida India ki tongan from sindiki lakko football team talamari na saruyari hayeng sataraliba football tournament asigi makata ba massing kumalampak sports complex ke practice ground amadi hockey practice ground singda shananagani. Manipur being the hubs of football games, rightfully national body has chosen Manipur State to host these games. And today, with the initiative of our secretaries and my teams, they have come to this far, welcoming you and organizing such field for giving you opportunity to let people know each other, to interact with students from various states, and to come to know each other, to have a good relationship, to have a good integration among the students of the nation, and to push forward football game in the near future. Anisupa YGC Kapta BSC Team B Bamolekay LOC Naharuk May Lekay Amadi KYO Kongbo ng Thomam Lekay Mai Fakre ngasi soccer tournament sa gahan basana kibal dikta Y Team sana ba lagta batigi BSC Team B Bamolekay na walk over aduka Anisupa Likta sana kibal match adudana ASA sinjamay Kongbo ro namadi YGC Team A Kongba Ketri Lekay ani na match sa apiba matam na pansal amam sana na match sa draw satke Sathaliba soccer tournament na sige ngasi sana kiba homes pa Likta LOC Naharuk May Lekay na DFC Sawambung Kabuy Kulbo Panjal ani mo damay tiba fiki ba kaloy na Marisuba Likta na KYO Kongbo dong thobam Lekay na Seto Kongbo second kuno bo Panjal ani sayna damay tiba pipa ngam ke The Youth Guidance Club Kongbo Ketri Lekay na sindana club asige sana bungda sathaliba soccer tournament na sida tim taratarong na soccer group mari thokna kayok tana saruk yari hayeng sathariba tournament asige makhata ban leg match ani sanaragani Kuntraum de Suba Junior Archery Championship ngasi deki Khomalapa Sports Complex ta pangthok pa hokre ngasi championship asigi sana ke Junior Boys Indian round ge 40+40 meter individual round da FSC unit ke L Naukto na hanu position ta ki bkalo na NSA ke L Nelson amadi BCAC ke L Milan anina ani subam so hom so position ta ki sathari ba Archery Championship asigi ngasi sana ke Junior Boys Indian round ge team event na BCAC na hanu position NSA na ani so position ta ki bkalo na KMAC na home position take Manipur Archery Association me makada sathariba championship asigi Indian round gi masana da nupa masad sanaro yang kai taro kabin da pipla sanaro koni pana saru yari ayeng sathariba Archery Championship asigi makata ba matching sanaragani Kumpum de Suba Sir Sursan Singh KCSICB Memorial Likam Knockout Open Kang Tournament NBKA Kangko Team A Nabol Mai Pakre ngasi tournament asigi sana ke bakun Suba League match satu da Group B Kanglup ki team am oriba NBKA Kangko Team A Nabol na Gopal Dev Kangkut Yaskul Panjal ni kunmari manga da yamna laksana mai heavy bangam ke Manipur Kang Association mi makada singjamai Kang Association sindana singjamai singa matak laiba association asigi Kang sangda sathariba Kang tournament as Manipur ki tongan fam sing dik lakpa Kang ko tarana Kanglop ani thona khai tok thang saru yari ayeng tournament asigi match later roi tha asigi tarana thoi makata ban leg match ama sanaragani Arabida bulletin asigi halayan samana mi amda thamsani
Citizenship Amendment Bill की मायोक्ता महिरोई लुक तरुक अमदे कैथेल फंबिसना ख्वाइरमन कैथेल इयो हौख्रे पुलिसना स्मोक बॉम्ब सिजनदना तंखाइबदा मियोई मरी असोपन नंख्रे North-East Students Organization National Citizenship Amendment Bill की मायोक्ता अवांग नोपक लमदम सिंह हयेंग से Black Day हाइन ऑब्जर्व तौगनी हाइरी Manipur People Bill 2018 sana hanaba Manipur laingang na center da takseleba sa dahandak ti President ayaba pirakani haibya sa wataza balay haina BJP Pradesh ki mai kai ki fongorokli Citizenship Amendment Bill ki matang da state laingang kasana serious oide Manipur People Bill 2018 na Citizenship Amendment Bill bu thingbu gamloi haina Janata Dal United Manipur State Union na fongorokli Masung Citizenship Amendment Bill 2019 asi unsecular oi bill lamani hana mongko na phongtokre MMWO na bill asi copy si mai tharok na yaring da ba phongtokre